ngasi phongkiba toan Manipuri sipong singa masum thokiba thogdo wathok singdigi maru oibi I pausung khongatcharaga Manipur top channel gi mekedigi mayamda share tawjagi ahanbada lebak sigoiba COVID-19 update mayamda thamjagi haukiba pungkun ga mari asida yamlaba miyoi habidi miyoi lak aniga lising yang khaigatret COVID-19 nauna positive uhenkri hari amasum miyoi lising mari ga sam ga maudraga mari ena COVID-19 maram oiduna laikidre hainasu health ministry degi thadorakpa update amana makhatana su phungdorakli amasum makhasa thajarakpoina topa maruiba pau myamna pizage makasa tharakpoina topa maruiba pau khrana home isolation yengsinna ba thabak lokhatkre home isolation na laiba patient sing kupna yengsinna ba state langakna tongan ba thorang sing lokhatkre COVID-19 positive oiba home isolation na laiba patient sing kupna amadi section yengsinna ba minister gi covid grievance cell doctor manga mathau tawna pakhankre amasung masigi matangda joint director state nodal officer for home isolation Dr. Thoksom Nanda Kumar ngasi order ama thokre CM gi covid grievance cell mathau tawna ba khangan khraba doctor singandudi Dr. Nausin Azarman 70055830830 Dr. Rajalakshmi Thangzam 8650919743 amasum Dr. Ayekpam Panthoisana Sanu 70051366372 amasum Dr. Haisnam Supriya 6009820 ni hainasu paw manapali amasum Dr. Singna Kudakta OSD COVID grievance cell Bijananda Sabungbam MCS ta 841594002 the report tauna basu khangali haina paus na makhatana spalli amasum grievance report khudingma grievance cell da yaholaga makhata ba thabak lokhatkani maki doctor singa sina masigidama state home isolation team da inform tauna basu khangali amasum yam content si tentakna lokhochara kana myam na thamjage Manipur COVID-19 health desk hawdokre amasum opposition party singna tonga sandoktuna myam da singna hale Manipur gi context yeng labasu Chief Minister N Birena Lusinglaga atopa minister amadi MLA kya su hida asi kapre BJP Manipur Pradesh na su haukiba megi me taraga humdoida laikidraba Professor S Tikendra gi lamjing makhada miyoi kya vaccine asi kaprabani amasum basantana opposition party singda maral siraduna hai vaccine kaplaba miyoi khra laikidabada khudong saba lauraga political gi khudong saba laubusing amadi tonga sandokpa miyoi kayana lana sandoktuna hida kaptriba miyoi kya su singna hali masina nakhoina COVID-19 license sandokpa amadi misimina thokwanbada mateng pangli amasum basantana hai covid vaccine kapthokpana miyoi adu anaba amasum anaba kayadagi loinama ngakthokpa ngamanate vaccine kaptholaga miyoi singda immune system kangkhat handuna laina asidagi nahandana bagi sang siamna wangnale kariguma narabasu sibigi sang yamna nemi haina akhang ahi singna takpiriba kaya aikhoina khangjinsi maramasina aikoi khudingmaki aki tujungba amata yaudana puksel sauna thokpiraktuna covid vaccine kapthokpiu loinana aikoi gi imung manung amadi mari matada vaccine kapthokpagi kanaba kya khanghanduna mipung kudimak vaccine kapthoktuna tamthiraba laiset asidagi ngakthokpada thaudang lominarasi haina basantana su appeal tokhi ngasigi thauramadu da BJP Kisan Morsa Manipur Pradesh ki General Secretary N Megachandra BJYM Thobal District ki President TH Jiten Sikhong Sekmai Municipal Council ki Ward number 3 ki Councillor Chandramani amadi Ward number 9 ki Councillor M Tolen Saru Yakhi haina paus na mek singna palli Makasa tharakpoina topa paw mana haujuk phawda Haryana da black fungus na nipan sikre Haryana da haujuk phawda black fungus ki case ahum ga taraga taruk thengna khibaga loinana tamthiraba fungal infection asina maram oiduna miyoi nipan sikre haina official singna ngasi phungdokre makasa tharakpoina topa maruiba paw khrana mu miyamda mateng pangbada lengak na sakat phamthui s manauton COVID license na miyam kham thengna wanaraba matamasida lanai miyoi amadi social workers na mateng pangbada lengak na sakat phamthui amasum miyamda sana thanaba amadi oxygen cylinder mateng pangba yaroi haiba lengak ki order ama maram sadi haina Manipur Pradesh Congress Committee gi member Dr. S Manauton phongdokre amasum wafam masingasi nauria pakhang lakpa kendra gi committee na sinduna Mekolara pangthokiba laiba asigi Prime Minister oiramba Rajiv Gandhi na laikidabagi sei kuntra mapung pharakpagi tharamda phongdokhibani makna makhata na haikibadi
COVID-19 की लाइसेट असिबु थेंगननब मालेमगी लेबा कयाना साइंस अमदी टेक्नोलॉजी की लमदा अवांगबा थाकता थेंगनरिङै सर असिदा लाइबा असिदा पुखम थिनबा कैंडल कटपा अमदी संथि संयुंगना लाइसेट असि फगनी हाइबिगी मतंगदा प्राइम मिनिस्टर की थाकता खन्नबा लाइबक थिबने ngasi pangthokkiba kumon thoram madura saruk yakhibasingna prime minister oiramba Rajiv Gandhi gi ayekpa mitamda hai laikatuna ikai khomnakhi haina su pausna mek singna palli loisilakpo ina topa tentakpa paw amanamu Maharashtra gi umangda nupi tare yauna Maoist taragomdoi hatkre Maoist singi mayokta sangsinba campaign da mai pakpagi thaudo amada Maharashtra police na irai numita nupi tare yauna Maoist taragomdoi hatkre masum ita paliga naknaba asupo umangi manu hanjinba mafamda nakal anigi marakta nongmai kapnaraduna khut thoknabada Maoistsing ado hatkibani irai numiki ayuk pung 6 rom tabada pedi kotmegi umangda Maoistsingi amasum C60 commando sing marakta khut thoknaba hoki minute mawdra rom supna khut thoknabada Maoistsing ado hatkibani thaudo adura sokiba rebel mari manga area adudagi nanthok lamba yai haina spouse na makhatana phongdorakli loisilakpoina topa marueba content masang tanga mayam da thamjaramge loisilakpoina topa pausina mayam internet explorer kumja english inganiga kungani thoidagi mathau tawraroi matam amada malemgi miyamna yamna pam sizinaramba browser internet explorer lakliba kumja english inganiga kungani thoigi junthadagi sizinararoi haina microsoft na phongdorakli hiramasiga mari lenana microsoft committee na phongdorakhiba sei kunga manga rom mapung faraklaba internet explorer haujikti miyamna sizinabagi sang yamna handakre masigi mawta mi ayambana google's ki chrome natragana apple gi safari oina sizinari internet explorer asi anganba matamdana khwaidigi nungaiba sizinakhiba browser makhalamani miyamna pam sizinari ba google's chrome download tawba yawbada internet explorer digi tawnaba miyamna thengna khrabani amasum browser makhal asi anauba windows singa sanaba walakpadigi sizinabagi sang hantarakpani hawkiba kumja english munga chamapan mawdraga manga tigi hawrakhiba internet explorer na user kayabu mapung fan internet taramkhi amasum haujikti browser asigi matam loisilakle amadi miyamna sizinaba lepa hawraklabanina mak pura oina internet ki lamdagi potha hankinaba microsoft na phirep laukibani lakliba kumja english inganiga kungani thoigi jun taraga manga dagi microsoft company na browser asi support tawraroi adumaina internet explorer da base tawba website amasum application sing lakliba kumja english inganiga kunga mapan faw sizinaba yakigani maramdi internet explorer da base tawba website kaya maming leraba organization sing na sizinari masum malemgi miyamna haujiki oina khwaidigi pamna sizinariba browser asi google chrome oiri sada humfuga manga gi sangna miyamna google chrome sizinai aduga apple gi safari na sada taraga mapan gi sangna sizinari ani asi nataba malemgi miyamna pamna sizinari ba browser ani amana firefox amasum microsoft gi ejani hairibani sina mathangsina miyamna sada 3.59 amasum 3.39 gi sang sizinari hairiba si sahi asi gi april tha fawda phangkiba report ni hainasu pausna mek sina phondor ragli aduga hojiki winadi matanga sa lusinjaragi and thank you